ngasi August ki tang 13 ta thokiba thotok wathoksingi matangda phongkiba numidang waramgi pause da yawba maruiba khara lokhacharaga Manipur Circle News ki makaidagi pawdomjari ahan mad pawnuni khol pause da ki lokhachari okram chu thekta leiba yumjau ani maina tumna chakre pathokchari okram chu thekta leiba yumjau ani ngasi ayuk pung 3:35 tarakpa adwaida khanghaudana maina horaktuna tumna chakre थोदोक असिगी मतंग दा पुलिस तगी फंगबा पावगी मतुंग इन्नदी ओक्रम जुथे के नापनुंग दगी निंगोमबम लंदोन सही निफुमंगा अपोक पलाई खिद्रबा निंगोमबम निलो कोबा मियोय अमगी युमदगी खंगहाउदना मई अदु हौरखिबनि हाइरी मई अदुना वाइरक्तुना थांगनबदा लैबा एन मिक्सन गे युमगी सरुक खरासुम मई अदुना साखी लैबक थिबा थोदोक अदुदा चौराकना लुपा लाख 15 दगी 30 फावबगी ओइगदबा पोत चैसिंग अमांगता थोखरे हाइरी Makokta paujel paujede gi lokhachari Dr. Momita hat khibagi mayokta leibak sin bathungna Dr. Singh pung 13 gi khongjang changsingadwri Kolkata da leiba RG Kar Medical College da post graduate Dr. Tamlibi Momita Devnathpu rep tawraba matungda hatlambagi thodok adu yaningdaba phongdoktuna Indian Medical Association na leibak asigi State Pumna Makta Hayeng Ayuk Pung Taruk Tagina August ki Tang 35 gi Ayuk Pung Taruk Phawba Thabak Leptuna Dr. Singh na khongjang changsinaba phirep laukre Tha asigi mapanda Medical College asida mathau tawripi Devnathpu College asigi Seminar Hall da rep tawraba matungda hondok lamba aduga mari leinana mioi 18 Kolkata Police Station na phagat khre Manipur da su khongjang asi changsinaba IMA Manipur branch na lautokre Pawnil khon pause de lokhachari Makokta yotpi ahom yeisillamle paralyzed tawduna hawat kangkhat pangamdana leiriba mioi ama masakhangdaba singna Makokta yotpi ahom yeisinduna thamlamle tabada tujungningai oiba thodok asi ngarang ayuk pung 10 khara helakpa adwaida Surachanpur Tuinom village da thokhibani hairi soklaba mioi adu gi maming Mr. Lantuom gangti apokpa Bidi gangti kawi hairi hojik Surachanpur district hospital ki ICU da laikan nari hairi thodok asigi matang da CC pur gi PS na case ama lakhot khre hairi